Imphal International Airport pu malengi thakta aphaba singthaningai oiba airport ama ohenaba laingak asina akanba thabak honari haina Chief Minister Nongthombam Biren Singh na hari masina mapam amadagi mapam amada chatpada thuan bata natana mapalamdagi lam koiba sing lakpada natana business tawbada su saungna mating ama piragani hari N Biren na social media da thagalakiba render tawraba video amaga loinana warol amaga da hai world class ki khudong chaba kya phanganna ba pandamda Paikaliba Airport Asida Anova Terminal Singi Foundation Sing Loisilagle Airport Asina Mapung Marai Phaba Airport ama oirakpada Awang Nopong State Singi Manungda Khwaidagi Phajaba Traditional Touch Leiraba Airport ama oiba gamlagani Masigi damak Lengak Asina Angamba Thakta Thabak Kanna Yangsinnaba honari hairi Thobal District ki Khangabokta leiba Sur Hospital ki proprietor Dr. Laisram Somen gi yumda khulai matik chana paiba gypsy amada lakpa mioi tare lomna imung gi mioi singda kian khangan baga loinana hand grenade ama thamjinlamle masiga loinana yung gi mioi singdagi Android mobile phone mari ama chu pukhri hari imung manungna phone dorok gi matungina ngarang numidang pung mapalom tabada gypsy amada tubungdun lakpa makhuta AK-47 amadi insas rifles paiba sakangda mioi tare lomna Dr. Laisram Somen gi yumda changlaglaga Dr. Somen hangbaga loinana nomai namduna kialam ki hari masiga loinana imung manungi mioi singna paiba mobile phone mari su pukhi hari bom adu Dr. Somen gi yum manung da leiba dressing table mathakta thamlambani bom leire haiba ki pau tabada Thobal police ki SI amana luchingba team ama laktuna bom adu pung 7:45 aduwaida asoyangam yaudana lokthokre hari Sahi kuntra tarek ki matungda Mizoram gi konung Aizawl city manungda leireklaba Assam Rifle Singh city asidagi loktholagani haina Mizoram gi Chief Minister Lal Duhamana ngarang paumi singa unaba amada lokthokre Assam Rifles pu city asidagi hongdokkinaba thabak asi ingkumja lising amaga chamapan marfu taret tagi hongtuna lakibani hairiba wafam asi lokthokladuna Chief Minister Lal Duhamana hai chaliba tha asigi kunga humdoida New Delhi da leiba Mizoram House da Assam Rifles ki luchingba sing amadi state government ki official sing anigi marakta yana cherol haibadi memorandum of agreement ama sign taunakre yana cherol adugi matungina Assam Rifles kudimak mathang sahi haibadi kumja lising aniga subna kunmanga gi April amadagi Aizawl dagi Jokha sangda hongdokragani nakal anigi marakta yana cherol sign taunaba aduda Mizoram gi Chief Minister Lal Duhama gi mamangda Mizoram government ki maikaidagi Commissioner Walal Dina Fanai amadi Assam Rifles ki maikaidagi Director General Assam Rifles Lieutenant General Vikas Lakhera anigi marakta taunakhi masigi mathakta Mizoram gi Under Secretary Lalri Nauma Khyangte Assam Rifles ki Resident Director Colonel Navjot Singh Susarug yaki hari ngarang paumi sing unaba aduda Chief Minister Lal Duhamana haikibada Assam Rifle ki mafam hongdokpagi wafam asi mamang sahida Union Home Minister Amit Shah ga hana wa khanaba laikre masigi matungina Chief Minister gi office na thabak paikapa haurakhi haiki Lal Duhamana makhata na haikibada Assam Rifles pu farewell pibagi thorum ama lagliba December anida pangthokna ba khanari masigi matangda mahangna Chief of the Army Staff General Upendra Dwivedi ga su wari sanare haiki Security Force na ngarang Thobal District ki manung chana leiba tentha tuwa bangi mayada leiba chingkhong amadagi yamlaba khuchu khulai kaya maru phagat pangamkre phagalaba khuchu khulai sing aduda 7.62 mm gi sniper rifle ama magazine ga konana 9 mm gi pistol manga 36 ICE hand grenade manga inch ani gi mortar shell ani tube launching ani Stardyne 90 explosive taru electric detonator mari ka payarba nongmai maru kun tear smoke shell ani gas gun shell ama tear smoke ama 16 mm ki mini flare ani galwenena bow fang gi radio set amagani hari nakal amadana Churachandpur district ki Taijang khulgi nongchup thangbada leiba thangjing chingsang paringdagi khuchu khulai kaya amasu phagat pangamki khuchu khulai sing aduda magazine aniga konana 303 rifle ani telescope macha panba .303 gi sniper rifle ama magazine aniga loinana .22 mm gi semi automatic rifle ani country made mortar ama ka payarba numai maru kuntra pumpy ammunition mari detonator mari tear smoke grenade MK4 ani cortex wear meter amaga loinana safety fuse amaga yawi hari
Indo Myanmar ngamkhai paring dalaiba yang howung village tagi security force singna Robert Lal Haldam kauba law na thinkraba lalolo pripak pro gi mio ema khulai ga kona na phagat khre ma ki mafam dagi insas X caliber rifle ama phangle hari nakal amarom atopa security force ki kangbu amana Indo Myanmar gi ngamkhai paringi Tengnopol district tagi PLA gi mio ani ema su phagat pangam khre phagalaba mio ani dudi ningoma Priyo Singh sei kungama thoi amadi COM Devjit Singh sei kungama thoi ni hari Military intelligence ki pau amagi matungina military intelligence amadi Assam police ki apun batim amana law na thinkraba lalolo United Liberation Front of Assam ulfa independent ki overground da thabak toba mioi kaya ama upper Assam gi mafam amadagi phagat pangam kre hairi phagalaba mioi sing asi ulfa independent ki luchingba masana masabu self style brigadier ni haijaba Arunodoi Dahotia amadi Ganesh Lahonga ngayak laitana pau phaunaba misak ngaktani hairi chaliba tha si kunga mangada military intelligence Kolkata kunga humboi suba Assam Rifles headquarter 73 Mountain Brigade amadi Assam Rifles ki apun batim amana Charai Dio district ki Namtola da thiba humbagi thabak chathaki maduda hairiba alpha independent ki overground da thabak tawba mioi Prem Never kauba ama phagat ki hari numit asimaktada makata na tim asimangna Dibrugarh district ki Chabwa dagi party si overground thabak tawba Ujal Gohen amadi Sasanka Rajkhwa kauba mioi ani amagasu phagat pangam ki hari